하이 하이. Please subscribe Univia channel. Ngasi ꯑꯩꯈꯣꯏꯅ ꯆꯠꯆꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯝꯅ ꯐꯖꯕ ꯄꯨꯈ꯭ꯔꯤ ꯆꯤꯡ ꯃꯊꯛꯇ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯊꯤꯡꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗꯨꯗ ꯆꯠꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯁꯨꯝ ꯑꯋꯥꯕ ꯀꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯡ ꯊꯛꯀꯦꯅ ꯇꯧꯔꯤ ꯑꯗꯣ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯁꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯁꯨꯅꯤꯜꯒꯅꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯆꯤꯡꯁꯦ ꯑꯁꯤꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯤꯡꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯒꯗꯕꯁꯦ ꯃꯤꯅꯤꯠ ꯀꯌꯥꯃꯨꯛ ꯋꯥꯠꯂꯤꯕ ꯃꯤꯅꯤꯠ 30 ꯃꯨꯛꯇꯤ ꯋꯥꯠꯈꯤꯅꯦꯅ ꯈꯜꯂꯦ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯆꯔꯤ ꯃꯌꯥꯝꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯉꯥꯡꯂꯣꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯗꯣ ꯌꯧꯔꯦ ꯃꯐꯝꯁꯤꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ ꯏꯁꯤꯡ ꯊꯤꯡꯕꯤ ꯍꯥꯏꯅ ꯂꯩꯕ ꯃꯐꯝꯗꯣ ꯀꯥꯕ ꯍꯧꯗꯣꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏ ꯐꯥꯎꯗꯤ ꯇꯝꯄꯥꯛ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗꯒꯤ ꯗꯥꯏꯔꯦꯛ ꯁ꯭ꯇꯥꯔꯠ ꯇꯧꯗꯣꯏꯅꯦ ꯆꯤꯡꯒꯤ ꯂꯝꯕꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯤꯡꯕꯤꯁꯤ ꯌꯧꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯏꯁꯤꯡ ꯊꯤꯡꯕꯤ ꯑꯁꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯒ ꯈꯔ ꯋꯥꯠꯂꯤ ꯑꯣ ꯑꯗꯣ ꯃꯤꯅꯤꯠ ꯀꯌꯥꯃꯨꯛ ꯆꯪꯕ ꯌꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯗ ꯃꯤꯅꯤꯠ 15ꯃꯨꯛ ꯆꯪꯒꯅꯤ 15ꯃꯨꯛ ꯆꯪꯒꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯐꯝꯗꯨ ꯌꯧꯔ ꯑꯩꯈꯣꯏ ꯎ ꯌꯥꯝ ꯁꯣꯡꯖꯜꯂꯝꯒꯗ꯭ꯔꯥ ꯀꯟꯗꯤꯁꯟ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯃꯐꯝꯗ ꯃꯐꯝꯗ ꯍꯦꯛ ꯅꯣꯏꯅ ꯌꯧꯈꯤꯕ ꯃꯐꯝꯗꯨꯗ ꯎ ꯌꯥꯝꯅ ꯀꯟꯅ ꯁꯨꯡꯖꯜꯂꯒ ꯂꯩꯔꯝꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨ ꯈꯔ ꯁꯨꯝ ꯀꯩꯅꯣ ꯑꯗꯣ ꯂꯝꯕꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯤꯇꯪ ꯃꯤꯠ ꯃꯥꯏ ꯑꯣꯏꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯍꯥꯏꯕꯗꯤ ꯁꯦꯝꯕ ꯈꯣꯠꯄ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯊꯤꯡꯕꯤꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯣꯏꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯤꯇꯪ ꯇꯥꯏ ꯑꯗꯨꯕꯨ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯀꯔꯤ ꯀꯟꯗꯤꯁꯟ ꯈꯨꯗꯣꯡꯆꯥꯗꯕ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩꯒꯦ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨꯕ ꯑꯁꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩ ꯀꯃꯦꯟ ꯄꯤꯖꯔꯔꯣꯏꯒꯦꯗ ꯑꯩꯗꯤ ꯃꯔꯝꯗꯤ ꯂꯣꯏꯅ ꯑꯀꯨꯞꯄꯗꯤ ꯈꯪꯉꯦꯕ ꯑꯗꯨ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯍꯥꯏꯗꯤ ꯇꯧꯍꯟꯅꯤꯡꯕꯁꯤ ꯀꯩꯀꯩ ꯂꯩ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯑꯇꯝꯅꯅ ꯉꯁꯥꯏꯒꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗ꯭ꯔꯒꯁꯨ ꯇꯧꯍꯟꯅꯤꯡꯕ ꯀꯩꯀꯩ ꯂꯩ ꯇꯧꯍꯟꯅꯤꯡꯕꯁꯦ ꯃꯃꯥꯡꯗ ꯇꯨꯔꯤꯁ ꯑꯍꯨꯝ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯩꯅꯣꯅ ꯀꯥꯏꯊꯣꯛꯈꯤꯕ ꯁꯦꯟꯐꯝ ꯑꯗꯒꯤ ꯀꯩꯗꯧꯈꯤꯕ ꯑꯗꯨꯒꯤ ꯇꯧꯍꯜꯂꯤꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯇꯧꯗꯕ ꯑꯗꯨ ꯄꯣꯠꯇꯣ ꯇꯧꯍꯟꯅꯤꯡꯉꯤ ꯑꯣꯀꯦ ꯐꯣꯇꯣ ꯑꯝꯇ ꯃꯐꯝꯗꯨ ꯁꯣꯡꯉꯝꯒꯦꯔꯥ ꯋꯥꯒꯦꯔꯥ ꯅꯨꯡꯉꯥꯏꯒꯦꯔꯥ ꯑꯩꯈꯣꯏ ꯆꯠꯂꯒ ꯃꯌꯥꯝꯗꯨ ꯎꯠꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯤꯡꯕꯤ ꯌꯧꯒꯗꯕ ꯈꯤꯇꯪꯗ ꯃꯉꯥꯏꯔꯦ ꯏꯁꯤꯡ ꯊꯤꯡꯕꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯃꯃꯤꯡꯗꯤ ꯀꯩ ꯍꯥꯏꯕ ꯚꯥꯏ ꯀꯣꯅꯥꯏꯇꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯜꯗꯨꯒꯤ ꯒꯦꯠꯅꯤ ꯀꯣꯅꯥꯏꯇꯣꯡꯁꯦ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯑꯩꯈꯣꯏ ꯏꯁꯤꯡ ꯊꯤꯡꯕꯤ ꯁꯣꯏꯗꯅ ꯌꯧꯔꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯐꯣꯇꯣ ꯑꯝꯇ ꯀꯣꯅꯥꯏꯇꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏ ꯈꯨꯟ ꯃꯆꯥꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯅꯥꯏꯇꯣꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯆꯔꯆ ꯑꯃꯒꯤ ꯁꯛꯇꯝꯅꯤ ꯐꯣꯇꯣ ꯑꯝꯇ ꯚꯥꯏ ꯍꯩꯗꯣꯛꯑꯁꯤꯔꯥ ꯃꯌꯥꯝ ꯏꯁꯤꯡ ꯊꯤꯡꯕꯤꯁꯤ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨ ꯃꯥꯡ ꯂꯩꯔꯤꯕ ꯎꯁꯤꯒꯤ ꯃꯈꯣꯡꯗ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯕꯅꯤꯅ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯂꯁꯤꯡ ꯄꯥꯟꯕꯤꯅꯤ ꯁꯤꯗ ꯍꯧꯔꯤꯁꯦ ꯍꯩꯖꯥꯝꯄꯦꯠ ꯍꯥꯏꯅ ꯈꯪꯅꯕ ꯍꯩ ꯃꯈꯜꯗꯨꯅꯦ ꯀꯌꯥꯝ ꯆꯥꯔꯒꯦ ꯈꯔ ꯆꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯎꯋꯦ ꯌꯥꯝ ꯊꯤ ꯍꯥꯎꯕꯅꯤꯁꯦ ꯍꯣꯏ ꯃꯃꯥꯡꯉꯩꯗ ꯁꯤꯒꯤ ꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯨꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯆꯤꯡꯗ ꯌꯥꯝ ꯐꯪꯉꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯦ
ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯅꯨꯡ ꯆꯪꯁꯤꯟꯅ ꯂꯩꯕ ꯂꯣꯛꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤ ꯂꯥꯛꯏꯁꯦ ꯏꯁꯤꯡ ꯊꯤꯡꯕꯤꯁꯤ ꯂꯥꯛꯏꯁꯦ ꯃꯅꯨꯡ ꯂꯩꯕ ꯂꯣꯛ ꯆꯤꯡ ꯂꯣꯛ ꯂꯩꯕꯅꯤꯅ ꯁꯤ ꯍꯧꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯅꯛꯄ ꯑꯦꯔꯤꯌꯥꯗꯗꯤ ꯍꯧꯖꯤꯛꯀꯥꯟ ꯎꯕ ꯐꯪꯗ꯭ꯔꯦ ꯌꯧꯔꯦꯍꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯤꯡꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗꯣ ꯌꯧꯔꯦ ꯏꯁꯤꯡ ꯊꯤꯡꯕꯤ ꯍꯥꯏꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯗ ꯂꯩꯕ ꯃꯐꯝꯃꯛꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯁꯦ ꯌꯧꯔꯦ ꯃꯌꯥꯝꯗ ꯎꯠꯆꯔꯒꯦ ꯑꯁꯨꯛ ꯌꯥꯝ ꯐꯖꯕ ꯃꯐꯝꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯕꯅꯤꯅ ꯑꯗꯨꯝ ꯂꯦꯝꯅ ꯇꯥ ꯂꯩꯔꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯇꯣꯞꯄ ꯂꯝꯗ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯄ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯑꯣꯏꯔꯝꯃꯅꯤ ꯏꯁꯤꯡ ꯊꯤꯡꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯅꯕꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯛꯄ ꯑꯁꯝꯕ ꯑꯔꯥꯏꯕ ꯂꯝꯕꯤꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯩꯔꯣꯛ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗꯒꯤꯅꯤ ꯃꯁꯤ ꯍꯩꯔꯣꯛ ꯕꯖꯥꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 15 ꯈꯛꯇꯃꯛ ꯆꯠꯂꯒ ꯂꯩ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯌꯨꯅꯤꯚꯤꯌꯥ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯏꯁꯤꯡ ꯊꯤꯡꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯆꯠꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯛꯄ ꯑꯔꯥꯏꯕ ꯑꯁꯝꯕ ꯂꯝꯕꯤꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯩꯔꯣꯛ ꯍꯥꯏꯕ ꯂꯝ ꯑꯁꯤꯗꯒꯤꯅꯤ ꯍꯩꯔꯣꯛꯇꯒꯤ ꯃꯁꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 15 ꯈꯛꯇꯪ ꯆꯠꯂꯒ ꯂꯩ